ꯅꯍꯥꯛꯀꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adom bu taramna okjari. Chinjariba contest asi miyamgi amadi masa masa da talent leirabi singbu pungning thogatchaba oina supnatagi entertainment oina bagidamakta sinjabani. Mathang asidi contestant number 208 Pukhrambam Nautombi Devi from Sagolban Moirang Hanuba Leirak. Contestant asigi oina voting count tawna bagidamakta WINNAO haina comment pibiramduna saisakpi asibu pukning thogatpiyu haina haizeri. Aigi ming Pukhrambam Nautombi aigi laifamna Sagolban Moirang Hanubadagi isai haujarage. Nakin thagi su yining thalei kalin thagi su nungju thalei kabliba ngang nawasu mamana thim khare naushum isai satuna Nushina kon khare aigi hangla tia thamoi se nangna karam kand minsin bidauriba charang laigi chakle thamoi se nangna karam kand inghan dauriba yining thagum Nungju thagum yining thagum Nungju thagum Ahingsang na tumluraga yuki malang bana mikap thokhan base makalam halli Mangluwam manglana magi saktam manglanda taibang daning sing base thamoy no halli Ahingsang tumluraga yuki malang bana mikap thokhan base makalam halli Mangluwam manglana Sasapi asigi oina aikoina semjariba kot asida comment amamamta pibiramduna vote asi thadabiramu masa masada leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kawbiganu pumnama pukhurumjari